Ngasigi thokdok adugi matanga All Manipur Working Journalist Union Amwju amadi Editors Guild Manipur EJManina Manipur Press Club ta Pawmi Singoi ba athuba mifam ama kauduna khanani na khreloina na warep kaya logduna President's Rule makhada salariba Manipur gi Governor da memorandum pisinduna wakat krai Hiramasigi matangda Editors Guild Manipur gi Secretary Yumnam Rupachandra Fongdorpagi matungina ngasi mangarak suba Siroi Festival da Paulo Basaluba Pawmi Singda Central Security Force na ulakiba thongadu media singbo harassment pibani senava official sing thidokuna sarak pidrabadi Pawmi Sing pen down strike satharagani amadi lenga ki oiba paw fongbanga sidagi leplagani haiki nungthil gi matamda khoisaunarba media person singna EJM amadi amzuge thongmi singna ngasi Central Security Force singna ulagliba thongadu bo pendaba phongdoktuna Raj Bhavan tamna rally ama satuna governor da memorandum ama pishin ki Manipur gi na yamna sauva state level gi festival ama oriva Siroi festival sugidamak pauloba sanava DIPR na silaga DIPR office ge Manipur State Transport ki vasta Pawmi Sing satkibani adubu garida Manipur haiba wahi thaba sugidamak athingba pibasi laibak thebani masi Manipur gi puarida amukta fawba thoktriba thokdok amani Maramaduna ngasi Amwju amadi EJM na pulaga mifam ama pangtholoba batung warep khara logduna memorandum asi pishin mani Warep sing asida lenga ki oiba thabak thorong khudimakta ngasidagi horga boycott tawba makata na governor da ngasi thokipa thodok adu da senaba lenga ki official sing athuba matamda thidoklaga pifam thokpa cherak pidri fawa journalist sing gi pen down strike chathaba loinena hayeng Amwju amadi EJM gi general body meeting ama famlaba matungda issue sigi matang da kumna khanaba yauri ngasi fawbagi Karigidamakta Pawmi Singna pen down strike ki Khongjang Satharibano Masigi Khongthang Karigidamak Lokalak Libano Haibadu Miam the Mek Shana Kanganaba Pawdi Fongani Haiki Adubo Governor na Makata na Thabak Paikalak Taba Targadi Makata na Khongjang si Sangsin Kigani Hairi Invitation zu akoi da piba DIPR na zu sinba aduga DIPR na sinba bus to Manipur State Transport thai haibagi namada Central Security Forces na makhata na chatpa yaroi na thingbasi masi Manipur gi itihas na amukta thokidaba amasung press ki history da amukta thokidaba thokni masi akoi condemn tawba loina na sarkar gi oiba thabak thoram punamakta boycott tawba haiba akoi ngasi resolution ama lawe makhata na akoi governor da oiba thokdok asida jenaba government gi official mayam sing athuba matamda thidoktuna makhoida pihom thokpa dandi piba adu pidri bhaubada hayeng Amwju gi oiba EJM gi oiba hayeng thabak lepaga loina na jen body meeting ma pangtho matungda aikoina pamiba dabi je pidri bhauba pen down strike chataba haiba wapam masima aikoi ngasi gi memorandum je thamjakre piriba matam jibaugi manungda karigumba pirak taba targadi akoi makhada na pen down strike chatabagi program chatar ko yai hen thamjage